LAMDAM ASIDA CHENBA MARU OIBA Turel Shing Imai Hantharaklabasu Mafam Kayada Ichao Awaba Di Mayoknari Water Resources Department piba report amana hai Midu Thongda Imphal Turel Imai ase ngasi ayu pung 6 meter 786.32 leramba ado pung 10 meter 786.17 da hantarake Turel asigi Imai Dilong Thongda ngasi ayu pung 6 meter 782.07 leramba ado ayu pung 10 meter 781.8 da hantarake Iril Turel gi oina iril bung thongda ngasi ayu pung 6 ta Imai gi chang meter 786.6 oiramba ado ayu pung 10 meter 786.4 da hantarake Dambul Turel gi oina thong nambon bida ngasi ayu pung 6 ta Imai gi chang meter 782.3 leramnabaso ayu pung 10 meter 782.1 da hantarake Nambol Turel gi oina Nambol Thongda ngasi ayu pung 6 ta Turel gi Imai gi chang meter 774.15 leramba ado ayu pung 10 meter 774.1 da hantakiba thengnare Thobal Turel gi oina Thobal Thongda ngasi ayu ising gi Imai meter 776.61 leramba ado ayu pung 10 meter 776.5 da hantakhe Manipur Turel gi oina Ithai Beres ta ngasi ayu pung 6 ta Imai gi chang meter 768.95 leramba ado ayu pung 10 meter 768.94 da hantakiba thengnare haina report asina khangalakle Ichao gi fiwam ase yenglaga Ithai Beres ki gate number 1 dagi 4 fawba hangdoktuna thamdi adubo gate number 5 te haragumlon sinuna leide Imphal Beres ki su gate number 1 dagi 4 fawba hangdoktuna thamlaga gate number 5 na lolaga leide Nambul Turel gi Imai yenglaga samusang regulator housing mabung fana thingjinduna thamle Thobal Beres ki gate number 3 so meter 0.20 gi chang hangdoktuna thamle Miyamna Ichao asega mari lainaba pau khangingba leirabade Khuyathongda leiba department asege main flood control room gi contact number 03852451 natraga 9774660984 dagi khangba yagani haire